ngarang nungdan phongkiba pandangi pauksedagi maroiba pau khara khangachiraga miyamna khudo tamjige Kangpokpida total shutdown chathakre Kangpokpi police station gi personnel mari faraga tamthina purakpagi mayokta Committee on Tribal Unity Kotuna pung kumari gi total shutdown Kangpokpi district ki mafam singda chathaba hokre Sakangdaba singna faraga tamthina purakle haba police personnel sing adude Ram Bahadur Karki chai kuntraga mari Ramesh Buddha Thoki chai kuntra Manas Khatiwada chai kuntraga mari amadi M Ditas Khan chai kunga mapani Mioi mari asina ngarang Imphal dagi makoina posting lariba Kangpokpi police station tamna malakpagi lambida khulai paiba sing aduna faraga mamai mami punchinduna mafam amada puraga furakhibani hari tungda makoi bo khongam patki mafam amada thadoklamkhibani loinana asopa sing hauji Kangpokpi Christian Hospital da leiri hari thawng asibo yaningdaba phongdoktuna cheneriba sing faduna photokadabani haiba demand tawroduna ngarang ahing nungaidagi hauduna Kotuna Kangpokpi district ta pung kumari gi total shutdown lauthokibani nakal amaromda Kuki student organization Chadal Hills ki maikaidagi su thawdo adubo yaningdaba phongdorakti asiguma thawng asina haujik lariba lenga asi mathong maram khangdre michangi punsinga pangamdre haiba takpani khudakta chenariba sing thidoktuna matik chaba charak pinaba lenga nga thaba pakhakadabani haina su phongdorakti mapum phaba service amani education piba ngamnaba nursing directorate lingkhat patangai phade Dr. Osana Hanbe Ana laingi lamda nursing na lauriba thawdangbu ikai khumnaba utpoina ngasi malem simba thungna pangthokliba International Nurse Day thawra Trainers Association of India TNAI Manipur branch na isat asigi Nurse Association Singapore khusamnaduna pangthokre Manipur asi piklabusu nurse ki lamda hena khumang soksilakpana mapum phaba service amal education piba ngamnaba nursing director amal lingbatangai phadaba leire hana health service ki director Dr. Osana Hanbena phungdokre Jenims ki auditorium da pangdokkiba tarum aduda athoiba mingthumgi warop piraduna Dr. Sana Hanbena phungdokkibada nursing care matik sana piba ngamlabadi tijang kaijang daba khunai ama oiduna laingana paikhaliba health for all scheme gi panam phangba ngamgani state asida ngasi gi nursing institute kya lingkhatuna lam asigi tonga ba category da mai masing tambagi khodong saba leire MSc nursing power photokuna lam asida haithoi singthoi kya leire thabak phangloi habagi waningai oide Lanan onya laying sangkaya da thabak changba yabada natana zamdam asigi nursing asi atopa state amadi mapan lebaki ana laying singna hemna pamnaba hengalakli miyamgi haksel fana lainaba hotnabada achawba thawdang lauriba lemjaningai oiriba simpham asida laiba nursing institute singi wakholon singda sai nabai hek lakliba si leptna punsinabagi wakholon seminasi health director ke makhada deputy director nursing na lochingba apipa nursing section ama lairiba Asina ahemba thaba paikhapangamde hanasu director na phongdokki awareness our future economic power of care haiba hiramda pangdokkiba tharam aduda founder of modern nursing ni hana launaribi ana layengi lamda kathokpadana masaru oikiba Florence Nightingale gi ayekpa laida laikatuna ikai khumnabasu utki mi hatnaraga kanaba karisu purakloi nakal ani na wari sanarabagi matam oire tombe Manipur da tholibe irang achi sai ama henjilakle mi hatnaraga kanaba karisu purakloi nakal ani na wari sanarabagi matam oire hana siba sena Manipur unit ki president tombe na phongdokre Imphal gi Babupurada leiba party asigi office da pangthokiba pawmising unaba amada tombin hai Manipur gi chingi mafam singda khangaugna kumja lising amaga samapan humdraga mangadagi mapu aduwaidagi khulja mapanga mogdraga taru khange hengalakhi masigi asaba maramde Myanmar amadi Bangladesh lomdagi haijilakpa illegal immigrants sing yengsilhaudaba amadi cheksilhaudabadagini sai ama helaklaba hana sunabagi irang asida angamba ama leirebasu misingdi yam hawaroi matam aduda center amadi state lengang rule tawnabagi damak British matamgi sangin amadi butna waya lambagi policy adu sijinarakani hana phondokhi National Highway singda highway protect force tambiyu hana lawrapa chai kontra fare haiba wafam thamladuna moyangthem tombina makhata na hai hauzik phaba matik sana implement tawba leitri Manipur miyamgi nongmada changdraba yadraba polam simpurakliba lambi asida miyoi kangmukharana itattatana target tawriba asi miyambu wahanaba hotnabani karigumba lengang ne highway ngangnaba hotnadrabadi Shiba Sena amadi wakhalon manaba kanglu kharaga loina kilometer chani ga kulom sangba Imphal jiri lambi asida kilometer manga khudingi mi thamdana ngak sengane machida lebak miyam puna manai mateng pangbi haina su tombina appeal tawki Ichagi haurapom kauthok chanaba amata oina chatminasi Joychandra Konthaujam malemda maitai khunai asi henna mapanga kanaba amadi maitai gi apumbagi saktam
utnabagi pandamda naina mifam ama Bangladesh ke chota damai da pangtokre tharam asi Bangladesh ki Manipuri Social Culture Organization ama oriba United Manipur Organization UMO Bangladesh amasung United Committee Manipur UCM ga khusammaduna ngarang numidang athengbada Bangladesh ki chota damai da leiba bamon mandap ta pangtokhibani tharam aduda saru yakhiba UCM gi President Joy Chandra Khothokjamna phongdokhibada Maitei haiba furu asi Mariamna top topa matik magul laiba mikha pona hingbal haitaba masa genat amadi culture loinana chatnabina yomlaba amasung sai lising kya gi puari laiba furu amani ipai pu singna thamlamba tanglaba lan kya ase mangandana malemge tonga tonga ba mafamda tariba Maitei singna lingje manana hingminaduna Maitei furu ki mapanga kankhatnaba punna hotnaminasi tonga tonga ba mafamda lairebasu isagi haurapong kauthokna amato oina saminasi hana mahangna appeal tauki Bangladesh ki Manipur mahiroi singna mahi tambada Maitei mayekta tambayanaba Bangladesh lengaki marinaba authority da taksiminasi Maitei singi apunbagi panga sagatuna Manipur da thokliba irang asida Maitei singna lande haibasi malemde usi hainasu Bangladesh ki Maitei singda UCM gi president na paujenki tharam aduda cultural attest program su pangthoktuna nat ki oiba jagoi thangta amadi pena saichakna chingbasu utki Bire lambana laikhidabada awaba phongdorakni Pan Manipur Youth League Pamel gi founding member oiramba miyamna bire lamba haraga khangnaba Sagomban Terang Lokrapam Lekaida Ahebam Rabindra Singhana tha asigi tarada masagi anaba amana maram oiduna Rims Hospital da laikhidabada NK Sanajawa Memorial Trust na awaba phongdokre NK Sanajawa Memorial Trust na thadorapa chura amada Bire lambana laikhidrabada trust asigi member singna awaba phongdokpagi mifam ama phangthokhibaga loinana Magna hilingaida masagi lengdaba phirep amadi wakholon chapchana leijaba mioi ama oina Pan Manipur gi Youth League na lauramba thodangbu chingthaki loina trust asigi member ama oina su mahang lauramba thodang chingthaki Ahebam Birendra inkumjali singamaga samapani phugu taretta chingam khairang kontho ahebam lekaida pokhi inkumjali singamaga samapani phugu nipada Guwahati University da Pan Manipur Youth League sembada yaukiba member amani Mahak Art and Culture Government of Manipur gi Director oirambada natana Manipur Film Department Corporation gi Chairman su oiramki loinana North East Zone Culture Center NEJC Chief Dimapur Government of India gi Chairman oina thabaktagi pothaki amaramda ahibam Rabindra na laikhidabada Manipur Chanura laisem marup masalai manasu chero amada awaba phongdorakti loinana mahakki thawaina mapugi laikona ingna chingna leiba oiresanu haina Thongnijabaga loinana laikhidrabagi imung manunggi awabadasu saru yari haiki LMG na yumkupnaba jinga mateng pangkhrei haukiba me mangada lenjaw yaungna akamba nonglai nungsina yum kaikya mang takraba yumsing haujisu jinga amadi dambulai bangamdana nong tarakpada imungda nong tasinduna awaba kya mayoknariba singi marakta ka hena khudongchadraba khangbo kendragi manungchana leiba lamding erangbam lekaida leiba elangbam bino leima chaihompu imungda line minded growth LMG Manipur gi khutangda LMG gi member thawaldagi subita maibamna selputhokuna jingaban amma mating pangkhrei subita chai amagi mamangda tu sinduna khongna matekuna haujisu mapum phana phadriba miyoini adubu mangondagi hen awaba imungsingna mateng pangduna lakliba LMG gi asangba member ni elangbam bino leiba mapuroiba laikhidraba matungda mapamda lerekhibani machanpi amakhak leibadusu mayum pangkhrei Hauzi bino mathanda laibani masana nomagi hate suraga hingjabani tengbang polam sinabada milu pirang sinthaduna waraba matamda mateng pangbirakpa LMG Manipur bungam khailachina thagatpa phongdorakli LMG gi executive member Rosa Moirang Thenma luchingduna chakhiba ngasigi tengbang khongsa aduda group asigi secretary Ojit Chorai Khambam amadi Surendra Ningomba Konjesor Mangsatabam Subita Maibam Bilasaram Boinam Mainam Joy Kumar Thokjomna chingba group asigi maru oiba member kyasu saruyaki khongchat aduga mai lainena secretary Oje Suragamamna phongdokhibada mausagi khudong thibana misi mina yauna yum kya mang takiba singi marakta sel thungi phibamna teichadaba kya haujisu nong tarakpada imungda chubaga chapmanare maram asina nonglai nungsigi chaitheng phangdriba pokchuk charoba miyo kyana ka hena waraba singda mateng pangbiyu langangna su khara thuna tengbang pibiyu aduga hauji atopa khudongchadaba khara haragadi sel leiba kangu su jinga legi phangdaba yotpi leiba phangdaba amadi yumkupa mesri phangdaba asin haina phongdokhi ojina makhata na phongdokhibada hauji sel leiraga su kaithada jinga yaungna mathau taba polam sing phangdriba
ꯐꯪꯂꯒꯁꯨ ꯃꯃꯜ ꯍꯦꯟꯒꯠꯄ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ꯫ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡꯗꯁꯨ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫